Fam, ay mo halae. Ngasi mi amakhatang na request tawrakpane Gita CH na mana kainone yen se ngauraga ko mahi yaudabida ngauraga chaka chabdu to haiba tawbadi nattaba ado ai tawre khamesin kra pa ngaure aina seaweed kara koreagi mai seaweed to ado hawdo man madugi chagena ado moidi kimchi ga cha ado later dum yen dum charage ado ngasidi kakching on ngangage lon khoiraga maramdi request am lae kakching on ngangon ngasidi kakching on ngangage lon no wasing na bab tanaba ai tapna ngangi thuna ngangjelaroi thuna ngangoi gewa okay adidi horasi chaba horasi yenje ema sisina ko pickle cabbage ki pickle ne ba ko kobi ki pickle ne aina chaba phayena ngasi khutna cha ai video makai de khutna chaba chakta khutna chaba han mane ngasi sina hawengi ko Nam hawe chakra yenga ubra hawlo ma seaweed se khambra nga gi manam name nga gi mahaw matoy ngari gi type ta alu amta haptre khamen asinbaga yen khata tawre later ko hawde chak siga ko adum seaweed siga plain da
ꯄ꯭ꯂꯦꯟꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯩꯝꯇ ꯍꯥꯞꯇꯕꯤ ꯑꯇꯩ ꯀꯩꯝ ꯍꯥꯞꯇꯕꯤ ꯆꯥꯕꯁꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯍꯥꯎ ꯂꯩꯇꯕ ꯏꯟꯁꯥꯡ ꯆꯥꯔꯁꯨ ꯀꯩꯅꯣꯝ ꯆꯥꯔꯁꯨ ꯁꯤꯒ ꯆꯥꯃꯤꯟꯅꯔꯗꯤꯀꯣ ꯃꯍꯥꯎ ꯂꯩꯍꯜꯂꯤꯉꯣ ꯑꯁꯤꯅ ꯃꯍꯥꯎ ꯂꯩꯍꯟꯕ ꯇꯧꯋꯦ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯕ ꯌꯦꯟꯅ ꯉꯥ ꯁꯨꯃꯥꯏꯅ ꯀꯪ ꯆꯥꯕꯁꯤꯅꯕꯨ ꯍꯦꯟꯅ ꯍꯥꯎꯂꯤ ꯂꯩꯔꯝꯃꯤ ꯍꯌꯦꯡꯈꯩ ꯃꯍꯤ ꯌꯥꯎꯗꯕꯤꯗꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯩ ꯏꯟꯁꯥꯡꯗꯤꯀꯣ ꯃꯍꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯁꯤ ꯐꯦꯝ ꯆꯥꯕ ꯂꯣꯏꯔꯦ ꯃꯔꯨꯗ ꯉꯥꯏꯔꯦ ꯁꯤꯗꯅ ꯃꯔꯨ ꯂꯦꯝꯃꯦ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯑꯆꯥꯔꯁꯨ ꯆꯥꯈ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯗꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯅꯤꯡꯉꯒꯅ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯂꯤꯡꯛ ꯍꯥꯞꯀꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯒ ꯔꯤꯂꯦꯇꯦꯠ ꯑꯞꯗꯦꯠꯁ ꯀꯩꯀꯥ ꯀꯔꯤ ꯀꯔꯥ ꯈꯪꯅꯕ ꯑꯗꯨꯒ ꯑꯩ ꯅꯣꯏꯒ ꯁꯨꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯩ ꯍꯥꯟꯅꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯀꯥꯎꯟꯗꯨꯐꯥꯎ ꯄꯥꯏꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯗꯨꯗ ꯑꯗꯨꯝ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅ ꯅꯨꯡꯉꯥꯏꯔꯦ ꯄꯥꯛꯄꯨ ꯄꯥꯏꯗ꯭ꯔꯦ ꯑꯗꯩꯗꯤ ꯄꯥꯏꯔꯒꯨꯝꯁꯤꯔꯁꯨ ꯈꯜꯂꯦ ꯑꯅꯤ ꯄꯥꯏꯕꯗ ꯑꯩꯉꯣꯟꯗ ꯑꯃꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯃꯦꯟꯇ ꯈꯪꯍꯜꯂꯛꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ
ꯀꯛꯆꯤꯡ ꯂꯣꯟꯗ ꯉꯥꯡꯉꯦ ꯑꯗꯣ ꯂꯣꯟ ꯅꯧꯕꯁꯤꯡ ꯚꯥꯞ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯑꯩ ꯇꯞꯅꯗꯤ ꯉꯥꯡꯕꯅꯦ ꯑꯇꯩ ꯍꯥꯏꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯥꯏꯅꯔꯁꯤ